Meitei Pangal Khunthok Ningsing Thouram Committee Meipak Ningthou Committee na sinduna taret suba Meitei Pangal Khunthok Numit palan ngasi Lilong Ushoipokpi da leiba Lilong Haoreibi College ki Multipurpose Hall da pangthokkhre. Thouram aduda Meipak Ningthou Committee ki convener Alhas Arsad Basai Mayum, DM College of Arts ki History Department ki Associate Professor Dr. Said Ahmad, Imphal College ki History Department ki Assistant Professor Dr. Thangzam Suba Singh, Social Scientist Dr. Dhanabir Laisram, Meipak Ningthou Committee gi hanagi convener Ibotombi Loitongbam, Darul Ulum Marcus Lilongi Motamin Alhas Maulana Muhaizuddin Mazahiri Amadi, Meipak Ningthou Committee gi advisor Alhas Sayed Siras Ahmad na President member sing oina sarukya ki. Ngasi gi thouram adu pangthokpagi matangda Meipak Ningthou Committee gi convener Alhas Arsad Basai Mayum na phongdokhibada Meitei Pangal Khunthok Ningsing Thouram Committee Asambida Meipak Ningthou Committee na sinliba thouram asigi handaki oiba wakalondi Aikoi amatani I maselni Aikoi amatta oina punna nungsi chanana laiminaraba matamdata Iraipak asi chawkhatpa amadi ingna chikna tangdulaitana leiba oigani haiba pauzil asi miyamda pinaba pangthokpani. Malem getay mafamda laitaba Manipuri lon ngangba Manipuri gi culture ga chusanaduna leiba Meitei Pangal haiba furup asi matam kayagi mamangdagi imalaibak Manipur asida laktuna khunda laitaduna imalaibaki chawkhat thorang amadi hiram kayada achouba thodang lauduna lakli amadi ngasi maksu hanba laitana lauri ingkumja inglising ama chatruk maidingu khagemba ningthaugi matamda amadi masigi mamangda lairamba musalman singbu masagi chanaba sagai piduna khunthokhan ki matamaduda lan pangba lakhiba musalman sing adugi pangal thona khut sahaiba mayamadu uraga ningthauna pen khiduna maraibak maramdamda halhandana Meitei ningol ima sing adubu piduna imalaibak Manipur asida laiminarakhibani. Ningthau nawfongbagi matamdagi lairamlaba gaya hariba laibak adudagi laklaga lairamlaba musalman sing aduna aribam haiba sagai mingthol piduna Manipur imalaibak asida ngasi fawba lairakli. Aikoigi ipuiben sing na matamadugi apunbagi saktam amadi laibak miyamgi chawkhatnaba sarukyarakhibani amadi piramba contribution mayam aduna honana ningsingduna aikoisu thauna faba sing adugi macha masuni matam khudingmakta imalaibaki damak khongfam hongdana lebli amadi lepkigani haiba wakalonga loinana larikraba ipu iben sing adugi damak mapuda duwa tawzaki loinana mapuda santi leiba ingtappa mipum khudingmak nungsi chanana leiba ngamba Manipurama oirashanu haina mapuda haizabana mapungoiba thouram oiki haiki. Hauzik oiriba Manipur gi tangdulaitadaba mawong asina yamna chawna pangthokpa ngamkhidaba asigidamak sumiyamna ngakpigani makha tarakpada yamna fazana chawna pangthokpa ngamnaba hotnazagi hainasu phongdokhi. Nunggi warol pibada Meipak Ningthou Committee gi executive member Adil Yumkhaibam na hai Meitei Pangal singna Meitei singa lainariba igi mari amadi Meitei Pangal singna mamalaibaki damak larokliba thodang sing henna pakthok chawthokna manglomda chakhatnabagi damak haukiba English singani taramapan gi November gi tang mapan thangza numita Meipak Ningthou Committee na sinduna GM Hall Imphal da pangthokiba seminar adugi mathangi numit November 10 da panelist sing amadi delegate singna laubiramba warep ki matung inna ingagi tarataret ni panba numit asi Meitei Pangal singbu sagai piduna khul thokhan khiba numit ni haina palan tawbada yana khiba adudagi ngasi fawba chahi khudingi leptana tawri haiki.